ngase AYUK Kuki Khutlai Paiba Singna bom amadi nongmei KAPSHINDUNA SUGNU da Chatharakkhiba attack ta BSF personnel ama nongmei MARU na PANBADAGI Sokle Houjik so Kuki Khutlai Paiba Singna SUGNU da Landaba Leptri Thodok thokpham da leiriba TOMTV gi staff reporter na pirakpa report ki matungina ngarang numidang pung 9 makhairom taba duaidagi Kuki Khutlai Paiba Singna Laloi fai amadi dongyang anigi karaktagi SUGNU makha mayai amadi awang tamna 81 yauna 51 amadi pompi bom kuntragi mathakta kapsilakpada natana MMG round chama hena kapsilakhi Kuki Khutlai Paiba Singna kapsilakhiba nongmai maru aduda double blast ki maru kaya amasu yaurakhi Kuki Khutlai Paiba Singgi akanbe attack aduna maram oiraga Manipur turel mayada khundariba khunja sing thawai hingnaba chenakhi Kuki Khutlai Paiba Singna atat akham laitana kapsilakhiba motor sing adu SUGNU bazar fawba yorakpadagi lambida leiba miyam kharai khangdana chenakhi leptana motor kaptharakpa aduda SUGNU gi yum khara amangata thokhi adu bulaiba phobdagi thoidokpa asopan misi minadi yaukide amaromda Kuki Khutlai Paiba Sing aduna napat katainaba Kuki Khullomdagi tangjeng khunjau tamna nongmai round kaya kapsilakhi masida sunatana tangjeng khunjau tamna law khongduna usit thawaidabagi mongda nongmai round kaya amasu kapsilakhi Kuki Khutlai Paiba Singna ngarangdagi suklep leptana Chatharakkhiba attack aduna ngase AYUK pung 9 khara helakwa duwaida SUGNU makha lekai da duty tawduna leiba 136 battalion D company BSF ki personnel ama oi thangba lengjumda nongmaina panbadagi sokhi soklaba personnel adu lokthoknaba honabada khudong chadaba kaya mayoknakhi tungda BSF ki ahenba team ama sangsilaktuna cover piraba matung BSF personnel adu lokthoklaga treatment pinaba imfalda pukhi asokpa BSF ki personnel adugi maming somdat Chahini Pumangani, Himachal Pradesh Tagini Mahak Head Constable Oina Laibani Haide, Kuki Khutlai Paiba Singna Leptana attack Chatharakkhiba ngarang yumda leiba ngamdaduna lan cheluba SUGNU mayai lekai gi khunjaman hai Kuki Khutlai Paiba Singna ngarang numidangdagi lepa leitana bom yaungna nongmai round kaya kapsilakliba asidi SUGNU gi miyam tumna hatlagi haibagi mawongni makoina kapsilakpa bom sing turel torban ganakna na leiba yum sing da tasinduna Pokhaibadagi amangata kaya thokle amangata thokliba yum sing adugi manungda mi leinaba yum su yauri karigumba Kuki gi attack aduda micham siba yaurumlabadi masigi tekcha kanana pubigane Kuki Khutlai Paiba Singna Chatharakkhiba attack asida thawai hingnaba chenbada nungsikraba yum asi thadokpa numit humni helaklei karamba matamda yum asida neta na leiba fangadori bano khanbada awaba ma oiri Ngarangi attack aduda 81 mortar cell sing yauri masida sunatana MMG round chama hena kapsilakpa sina Kuki Khutlai Paiba Singgi maningda Assam Rifles leirabra haibasi chingnaba fawi Assam Rifles leiraga Kuki Khutlai Paiba Singgi attack asi lefalakadra hairaga hena kanchina Chatharakkhiba attack asi mari leinaba singna midyang changbiyu lengang asokan mamidyang changbiduna Kuki Khutlai Paiba Singgi attack asi lefan batana tana Kuki Khutlai Paiba Sing asi maru fangna takthok pikho haina su mahanga makhatakhi Masidagi maitai amasung Kuki anigi marakta SUGNU manungda thoknaiba irangsi ngasi numi humni marini sujila masida aigi yumsi gi sida nakal oe sida bom mo kapsila ise ngarangsi hai haubadagi kapsila ko bom yamdrabada manga tarukti tara adu aigi sigi min mangon sigi sida akoi moigi BSF force ki moi mi ahum mari Tumaga laijabani adu moi pung taruk taramda sida moi commander sina moi se haudok pire haudoga noi nachina sengo noi thengmale khotmale habidagi moi se haugalakpaga machima sengme thokhibaga maruktu ta amsu ta sille Houjik se yam luba mana moi su mafam asida tumning de mafam je hongning adu akoi chu yumda aidi na handagi hek kapna rakon numite yumni gum tumjabani Aisu yum the Tumangamdre, Narang the gay, Machi, Nini, I ada Mam from the market, Talaga, Dum Kambala, Magataroga, Ingera, Moira, Taroga, Awab the Khan, Itu Chaloni Chena Kainera, Yum the Nupianga Kanam, Labangante, a quiz who Nupungang Sida, Nupianga Kanam, Labangam, Trejum, Learn Show, Luncheon, later Benny, Tapum to Kang, the Tapum Tapum, the delivery, Chadere. Aji moi kapi se nungdang sida ain sum yeng jaba matamda moi gi MMG gi moi treasure round tu kapukku ure masi Assam Rifle na kapukpa oi gi tri prakari oi doni gi fardi oire adu gi moi 51 motor su kape madu gi purupti ma ki kapak thibing mak top ning do akoi na sum yeng matamda 51 motor ni sana ta chengna hangjare agi thongkhong da ta gi sidi masidi 81 motor gi
तारगा पोखाइब माली यामद्रबदा माग मफम जगह से फिट मरी मुकुम लुई माकी ऑल राउंड माके अकोय बिजे फिट मंगा तरुक तरे की अकोय बे राउंड ऑन राउंडिंग जुलोन पोक दुवाना तौखाइरगा लाउन पोक तार लेरेबा पोखाइरगा अदुना दिमा अदु फिटवान मोटर दि अदुमाइना तौखाइब ngамोय आइटुवान मोटर मक नत्रगा दि अदुमाइना लूना याम लाउना पोखाइब सुकngam ngамोय बचा आई हाइजेनिंग Kuki Khutlai Paiba Singna bom kapsilaktuna pokhai khiba mafam sing SUGNU police ki team laktuna yengsin khi SUGNU makha mayai amadi awangi tongan ba mafam sing da bom pokhai khiba mafam sing yengsin khiba ga loina na SUGNU mandop laikai gi lambi da lairamba pokhai diba pompi bom ama sure cover tokhi loina na SUGNU pam mamang laikai gi ahan ba lairakta lairamba pokhai khraba pompi bom ama sure cover tokhi ngarang ahingi akoi ngarang nungdang ga pung nipal makhai degi horga moina kablok liba motar si adu kimasing yamna kablaki koina kablok po pompi singa si mathak ta pokhai ki bakra adu duga yumlak ta taraga pokhai bakra yauri adu duga main oina pokhai riba 81 mm motar si ai gi maning dehek lai riba mafam hai batare maitai village volunteer singi lai riba mafam maitai gi arul khul aroi ba mafam sida mafam mo koina sa maitai gi volunteer singa sariba bunker si gi manak nakna 81 mm motar ahungi mathak ta pokhai mokoina kablok ki ba motor singa tuna akoi gi SUGNU gi lairiba yumlak sing da haiba tare SUGNU awang makha mayai aduduga lambi sigi mamanglom thamba saruk ta lairiba yum singi yumlak ta ju ta duna pokhai bagi akoi adugumba mami lairi aduduga makoina kablok liba makoina seasonary ba khulai singa si makoi gi maningda central paramilitary force kumbagi ba backing lairi bribe je akoi SUGNU gi miyam gi wahang amadi chauna dumak lairi aduduga makoina kablok liba akoi gi makoina attack chatharak pada seasonary ba khulai sing amadi makoina kablok liba bomb na sing basi pokhai hogdaba pompi pokhai hogdaba gi adugumba pokhai hogdana tara libagi akoi dasuma mi leiri aduduga aina leijari ba mafam si maksu akoi huji BSF border security force na akoi gi SUGNU gi maitai khul sing nga liba aduduga makoina leiriba makoi gi residence aduga hujik leiriba mafam si da hansu akoi gi rang horok pun haibetare nongmei kapna ba horok ba tare si sigi yumthak sidagi sigi yumthak sidagi keno toroga pompi je powder laga sigi mafam sida tara pokhai gi bane aduga sumaina attack sum chatharak pasida khoi gi SUGNU gi leiriba khunja singna SUGNU gi Manipur tutorial ga taina na leiriba khunja singna humni suroba attack asi lenga na kari gi damakta thingzinba ngamdribano haibasi asa wawang dia adumak oiduna leiri Ira masigi matang da paldom jari ba suban da loitong Times of Manipur SUGNU